अखोई के मनुंगदा थाबल सिलिए दुगी लाई आई चोंबबुदी यावरोइदा जो मते मते नमके अखोई के मनुंगी तंग ओइदोइनी मम्मी उद्रे and it is deeply rooted in the state's religious traditions, especially the Vaishnavism faith. So, first on stage will be Manipuri folk dance. I request the signal authorities to kindly check the music. Stage will be Manipuri folk dance. कोई Meitei की बता हाय मैम ngasiगी ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯂꯝꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯗꯥꯟꯁ ꯂꯣꯏ ꯑꯅꯝꯕꯅ ꯎꯠꯂꯦ ꯑꯁꯥꯝꯒꯤꯁꯨ ꯎꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯗꯥꯟꯁꯁꯤꯅꯤ ꯎꯠꯂꯤꯁꯦ ꯑꯗꯣ ꯑꯁꯥꯝꯒꯤꯁꯨ ꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯃꯈꯜ ꯎꯠꯂꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯦꯕ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯂꯣꯏꯅ ꯃꯐꯝꯁꯤ ꯂꯩꯕ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯌꯥꯔꯒ ꯆꯣꯡꯃꯤꯟꯅꯩ ꯌꯥꯝ ꯍꯔꯥꯎꯅ ꯆꯣꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯦ
ꯍꯧꯖꯤꯛꯀꯗ ꯃꯤ ꯌꯥꯝ ꯃꯧꯔꯤ ꯑꯩꯈꯣꯏꯗꯤ ꯍꯜꯂꯛꯑꯦ ꯏꯆꯥꯅꯨꯄꯥ ꯆꯣꯡꯕ ꯂꯣꯏꯔꯦ ꯄꯦꯜꯂꯕꯣ ꯊꯥꯕꯜ ꯄꯦꯜꯂꯕ ꯍꯥꯏꯕ ꯂꯣꯏꯔꯒꯦꯀꯣ ꯑꯗꯨꯗꯤ ꯕꯥꯏ